Lupa crore Marbudra Hena Changna Nambul Turel Samgat Naba Project ama Chief Minister na Hudokre Amadi Ngasi Zathakiba Tripartite Talkta Warisin Purapangam Kidre IST bigi Manipuri Pau Miyang Tabiri Papam Namakpo Taram na Oksari Hojik Mapong Iba Pau Pizari Nambul Turel Samgat Naba Project among Chief Minister na Hudokre Ministry of Environment, Forest and Climate Change Government of India ge National River Conservation Plan ki makada paket kadawriba project asi Rejuvenation and Conservation of Nambul River in Imphal haina maming thondona paket kadawbani Project asi punna lupa crore marfudra taret lakh humbudrani thoi sangna paket kadawbani project asida tongan ba component mapan yauri project asi ahanba phase ki oina chahi ahum sangna semgat sagat pagi thabak paket kani project asida Nambul Turel gi amot pa ising asi sewage treatment plant lingduna ningthina sengdoklaga phaba ising oina chelana bagi thorang yauri Turen gi torbanda solid waste sing hundokpa thingba amadi drain sing dagi thadorakpa amot akai sing treatment tabagi thabak su paket kadawri masiki sargoma oina mongsangai da amadi samu sangda nongmada ising liter million tara taruk puthokpa amadi nongmada ising liter million ama puthokpa treatment plant ani samgat kadawri Turel torban asida lairiba crematorium yang khaitaruk nauna semjin sajin gadawri nupa amasung nupi gi tongan ba community toilet kun chana bagi thabak su paket kadawri Ward tarani thoida Turel gi torban sing yot ki tara khabana singba yauna Turel gi namthaba mafam singda nungthon bagi thabak paket kadawri loinana Turel gi torban singda uwa thaduna park na singba semgat nabagi thaurang yauri Ngasi hagdokiba project asigi mari lena Chief Minister N Birena Manipur gi oina tongan ba Turel nipan nauna semgat naba ministry na aya papirakle masigi saruk ama oina Nambul Turel asi ahan bo ina semgat pahobani lamdam masida isingi awaba kaya mayok na riba sing asi kokhan mangam naba Turel gi catchment area da khultari ba singna uwa sing kokthok pidana ba Chief Minister na appeal su tawki Turel da phata haudi thada riba sing asi thingna na bohana bada laikai da lairiba club singna thaudang lawbiyo masigi dama government na akhanaba loan amadi subsidy na singba pina ba lauthokiba laire maramaduna miyam gi support yaudana Turel kanba ngamloi government na pakhaliba project asida miyam na su mateng pangbiyo haina makhata na phongdoki mayam ningsing biramani 2004 sida ai hanagi former Chief Minister Tamoi Bobi Yamai Bobi na mana CM oiringa da ai mate khara tha torungmo Nambul akano se Forest and Environment gi Minister Independence as oijerame madugi matamdu da 2004 Nambul zaina han kumma ga sengba hobogi photo 2004 pura heta Nambul manung si pura garbage ngata whole garbage maduna Nambul project se admana Nambul si sengda ba yaro en toroga da hogi 2004 dagi Ministry na akoina thagi proposal la Turel nipan yabire sigi yarpagi matung da Nambul gi sina han bani Nambul do si pa ka 97 crore gini koi Turel tare nipan sida around 500 crore mukini akoina proposal thabse aduna sigi sila agadi akoi environment si nai kholi phatte Turel da du mahik change khole tawnari ba mayam se solve tawgani loina loktak the pride of the state the state sigi pride ni loktak se aduma sisu save to bungam gani haidna maina ai mayam thami du loina ai once again ai Manipur gi praja da appeal tori praja gi corporation na to de haiba posing amoy thona bombigi se da langthabiri ba imaibil mayam su langthabi ba tokpiro nakalam da pairaga thambio bazar manung da dum kothok ko lakani Turel da langthar tawbuse masi to winu oidna madum da ga appeal to Tangkak kayarak Bharat Lengak Manipur Lengak amadi UNC na tripartite talk sathaduna lakhiba dunga sisu Senapati District Headquarters ta sathakre Bharat Lengak ki maikai degi Ministry of Home Affairs ki Joint Secretary Notice Satyendra Garg Manipur ki maikai gi Lengak ki maikai da Agriculture Minister V Hankhalian Tribal Affairs Minister N KC Education Minister TS Radheshyam Principal Secretary V Bhumlunmang Yas ki Commissioner cum Secretary Bobby Waikhom su saruk yakhi UNC की माइकेटी की UNC की President S Khojon, General Secretary S Milan, All Naga Students Association Manipur की President Joseph Adani, Naga Women's Association की President Asa Ungam Yauna, Atopa Lupsingi Lusingba Singsu Saruk Yaki. Wari sanaba aduda warisin purakpa ngamkhide July gi aroiba sarukta amuhanna wari sananaba lenga ki maikaide gi thamki UNC gi maikaide gi di wafam adu yaba ngamkhiroi makhoi gi miyam gi apamba tanaraba matungda khanghal lakke haiba wafam phongdokhi haidi
Imphal West Commandona ngasi ayuk pauna kaithel masindagi ibol cycle dukan mapa amadi BT Road Polo Ground gi akoiba nupa kaithel gi lambi gi mafam singda thiba hombagi thabak chathakre miyoi sanirom verification chathaki saktak se yaudaba miyoi kuntaret makhataba verification gi damak city police ta sinakre. International Women's Day ki thoram ngarang kangpokpi DC office ki multi-purpose hall da supang thokre thoram ga mari lenana mahiroi oza asa worker ICDS ki worker amadi nupi kaya na saruk yaduna kangpokpi Thomas ground gi thoram pangthokpham DC office kangpokpi ki multi-purpose hall phawba khongsat amasat khre khongsat adu kangpokpi ki DC lambi thambigai kena lamthaki Amaromda Kangpokpi DC office ki multi-purpose hall da pangthokpa tharomaduda DC Lali Thambigai ke Kangpokpi town committee ki chairman Lun Sekip Gen Kangpokpi ki SP Hemant Pande yauna mari lena ba official kaya saru yakhi tharomga mari lena na afaba mahiroi sing pokning thokatuna kudol pot pikhi DC Lali Thambigai na International Women's Day ki tharomasina nupi singi phangpham thokpa hak amadi makhoi education gi mathau taba sing yauna maru oiba kaya gi wakhal loksing piba ngamlagani phongdokki celebrated to spread awareness about women, their rights, their contributions, and also the importance of education for them, their employment opportunities, and much more. So we should always be proud, and we should celebrate this day with pride and honor. All women should celebrate this day with lot of pride and honor. India ki under 19 cricket team da saruk yaduna South Africa ga sanaba test match da wicket mari laukhiba Manipur gi sanaroi Rex Rajkumar amadi mahakbu takpi tambirakpa Phairoizam Rohindro bu okpagi tharoma mangasi Sangai Khudol haina mingthonduna Sangai Express ki proprietor Sapam Nisikantana Sangai Continental da pangthokre tharomaduda Dronacharya awardee Ali Bomsa Yaski joint director Air Jayant Kumar Manipur University ki assistant director of sports Dr. C.S. Pradeep Sangai Express ki proprietor Sapam Nisikanta Traugi Secretary T. Folen MCA ki Secretary S. Priyanandana Thoiba Mithunglen Singh Oike Rex Rajkumar da Sel Amadi Memento Piduna Ikai Khumnaba Utki Tharomga Mari Renana Sapam Nisikantana Sanaroi Singna Taksikai Sinaina Sanarabadi Mai Pakpangamgani Phongdoke Rex Rajkumar na Handak India ki team da yawba phangmada nungaiba phawi Makhatana su Manipur dagi cricket masana asida India ki team da yawba ngamnaba hotnasi haiki Confidence very important. Aduga kare hai sige nanga batsman ka mental war ne ma nangi mind read to hona de nang my mind read to hona de Rex how you nang power hai but this is not the end how the ngai wali se ko aduna success to nangi kok te sungang jang hangano you have a long way to go senior teams hanagadam ni aduga senior team icham duna team ne yawadam na te you should be man of the match if not every match then almost all the matches focus though, don't lose focus. Usually Manipur talent somewhere the discipline that lack the journey has just started. Just think the journey has just started. Hengang singda laiba ibudau marjing da sahi khudingi lamta thagi ahan mathangja numita ibudau gi mafam da irat thoni pangthoktuna lakpagom handak sahi gi su ngasi ayu angan badagi lamda masigi tongan tongan ba mafam dagi lakpa miyoi sa sing amadi UFO gi member kaya na saru yaduna thoni thoram pangthokre Nimit humni chupna sathakadaba photo exhibition ka multimedia campaign ngasi Thobal district ki oina additional deputy commissioner L Radhakantana Thobal Mela ground community hall da hokdokre DIPR gi meeting makhada DIO Thobal ne sinduna pangthokiba thoromaduda DIPR gi deputy director Sapam Devan Singh Thobal gi DIO Amlal Dongel su saru yakhi mipum kuding makta laingak na paikhatliba thabak sing khanganaba amadi awat pakaya khangdoknaba pandamda photo exhibition kam media campaign asi pangthokpani haire Kali awat kan lagi village kita, sini village kita sing wali bra, nataga yung wali bra, nataga lagi thong katri bra, higher sudah. Orang assessment tahu tangga, madu dia masih hingga dalam kita polisi mengalah tangga, madu implementation tahu tu.
Bisnupur Municipal Council gi Ward number 10 gi manung sana leba Joypur khunauda anaba mana maram oiraga ningthaujam samananda kauba miyoi ama sahi asigi January thada laikhidraba matungda mahaki loina bisu wakhal naina na maram oiduna mayumdagi ngawraga chatkibadagi lehauri pa sahi 13 khakta ngairi bi machanupi amadi sahi 8 khakta ngairi ba machanupa makhoi anina awaba pibamda lekai gi mabok amagi mityang makhade hingli masin mokpa asibo lengang na mityang sangbiduna mateng pangbiyo haina mabok sakna yang selibi khoirakpam bidumu khina phongdorakle Juzik paliba sarkar sina sigumba tola taraba angang sing buyamna sempi sabi hana su tai aduna ai suoni siso sumaina sarkarna khara sembi dakadra hana wakajabane adu kaigumba layo graba mama mapa sina sarkarna sembi sigi matungina phajana angang ani sina tawraka ni sarkar bu so yamna isona chanbidana mapung phaba sarkar mu oina panbina bedangta aina khurumjari mabu moina aisi mabu ai laifam japam hingpam khangdre angang ani si khanbada aisi yumde so tumpam japam khangde angang ani yaipam khangde Sahi 13 khakta ngai ribi nupi macha aduna masin mopa anina yumadu dalebada awaba kaya mayok nari lairik makha tamthabasu ngamdre makhoi ani khaktang na yumadu dalebada akiba phawi lekai gi miyoi amadi makhoi bu yangsinbiri bi mabokna mateng panglakpa du aphang aphang bacha duna hingli haina phongdorakle कोई बारी लेगी तेरे कोई हमारी ज्ञान ताते गाँव से करे नवाबन चलाइए तो किए क्या कोई मेरी तरफ थानते कोई साब था कोई वो है ना लम पीरेगा आइने थोंगा साब से आओ आया मम्मा तंदसु कोई इमाना भेदा खजुसाई कोई बोगो नदी यमदुन साओ मीना ngang खिनी हाय कोई यंगसिमिबदी कोई बोने यंगसिबिए नना कोई इंतले Marakthana tenba break matang laujari Manipura ahan bo oina puthokpa sanitary napkin ningol kudol haina mingthonba bright enterprises singdamai mathak yumnam laikai na puthokpa asigumba makhal ge sanitary napkin asi athuba matamna manipur miyam da phanganjargani yamna hygienic oiba season na bada nungaiba amadi hakchang sungningai leitraba asigumba sanitary napkin asi chanaba mamalda miyam da phanganjargani ningol kudol Adomgi concrete ke yum singda nong yuba lekrak chatpa madi sing chumthabana chingba khudimang irai lai na ngakthokpa ngamle Manipur da han boy na UK Tiles House uripok ta fangbiragani drip guard season abiduna adomgi yum singbu nongju nungsagi checking dagi ngaktokpiu loinana UK Tiles House da makal khudingmaki tiles granite marble aluminium na chingbasu fangbigani Kaino za yadi aikoi donation si lupa lising ani de helabadi case da lojade Sorry sir. Lupa lising kundagi helabadi case ta pitok pisin tawbusi hojikti sunya mag yadre adusu law inko lebagi thabakta kari nu madam online payment loin tobiyo no da lupa la ani hena sel loina lobuse chumdi karbar gi khorsa hoina kamai utunu me sel loina lising tara di hena pibisu yade aikoi case transaction tawjade maramdi ire baki damo aikoi na khangi sai ni taw Come on India, go cashless, go clean. The Great Wedding Sale by Mobile Furniture. Medillion Ambulance Services Manipurna Miyamgidam Hodokchare 24/7 ambulance service Masida hospital amadagi hospital amada patient puba yumdagi hospital da pukhatpa yumda discharge tawbagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tawbiyo amadi call tawbiyo Medillion Ambulance People Ambulance Northeast ahan bo ina National Housing Bank wholly owned by RBI gi license pangkraba Ministry of Finance Department gi Financial Services Government of India na Sarfasi Act 2002 gi
Makada Financial Institute Amo in a Sakangraba Pradhan Mantri Awas Yojana Housing for All Mission gi Makada subsidized loan piba the Mangzil Thariba Patsobi Housing Finance Company Limited Amadi Masigi subsidiary company singi sister Yong Puna branch Tara Hum Doyang Zare Myanmar Financial Facilities in Lobina Bading Sing Zare Patsobi Housing Finance Company Limited and its subsidiary group of companies. Unified Academy, a premier coaching institute for medical and engineering entrance exam. Admissions open for crash course for NEET undergraduate 2019 eligibility 12 pass or appeared. Office timing 1 p.m. to 4 p.m. For Thursday 6 a.m. to 10 a.m. For details kindly contact Unified Academy, Kwakatel Bazaar. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Styles, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. Breki tungda taramna oksari makhataba pauda District Police Thawalna lilong amadi khangabokdagi SP tablet yauna yungau phagat le hairi lupa lising kuntaruk hanbagi SP capsule lising ama satrat humbudra adu lilong hauraibi turel ahanbi darul ulum makhada leiba sakilagi yumdagi phabani hairi yungau liter kunithoi aduna khangabok part 1 amadi part 2 dagi miyoi ani dagi phagalakhibani hairi Ujala scheme gi makhada Loktak Indian Gramin Bitrek Thangana MLT Robindro ka khosamnaduna beneficiary sama kunma thoida gas connection pibagi thorum ama Moirang Khuno Bazar Community Hall pangthokre thorum aduda Loktak Indian Gramin Bitrek Thangagi manager Hasnam Mohen Thoisu saruk yaki MLT Robindro na miyam ga loinana chatminagadaba mihut khanduna lengak asina paikhatliba scheme sing hakthengnana phangnana ba hotnaba matam oire haiki AICC की प्रेसिडेंट राहुल गांधी ना मणिपुर प्रदेश कांग्रेस कमिटी की नौना सेक्रेटरी ओइना हबलखराबा पी शरद चंद्र ओकपगी थौरम अमा हैंगांग मया लेकाइदा पांगथोखरे हैंगांग ब्लॉक कांग्रेस कमिटी ने सिंधुना पांगथोखिबा थौरम अदुदा कमिटी की चीफ एडवाइजर टी इवोहल शर्मा प्रेसिडेंट हैंगांग ब्लॉक कांग्रेस कमिटी डॉक्टर एन ब्रजेन कमिटी की थौपुबसिंग अमदी कांग्रेस वर्कर्स सिंगना नौना सेक्रेटरी ओइना हबलखराबा पी शरद चंद्र बो पोकनिंग थौगतपगा लोइना इकाई खुमनाबा उतखि AICC अमदी MPCC की प्रेसिडेंट CLP की लीडर अमदी सीनियर लीडर सिंह मंगोंदा थमलिबा थाजाबा अदु थबक ओइना ओंथोक्तुना कांग्रेस पार्टी हेन मपांगल कलहनबा अमदी लोकसभा मिखलदा कांग्रेस की मिहुत थागत पंगमननबा होनगनी हाइखि BJP bu namthanabagi damakta BJP gi advertise mayam sibu BJP gi woida padu mayam sibu namthanabagi damakta aibu media gi management committee oina hapira pugi damakta congress ki senior leader khuding ma pusu ai hanna noluk seri amadi aikoi di aran ba mata haijeroi achum haraga BJP gi aran ba singje amuk tang di manghandraga di leba simang batare haidana ai media management gi committee gi miu emu oina ai mayam punamakta thamjari Manipur Chamba Marfuni Thoi Suba Battalion BSF ke G Cell na Mafaudam ge area da akaknaba paw ama phangbadagi ngasi ayuk thiba humbagi thabak chathabada culvert amadagi mayada lairamba bag amada Chinese hand grenade ama phanglei nongmai maru wireless set ama opium gram humbudra phagat pangamle hairi Kangpokpi Thomas Ground da Zathariba Taruk Suba Sada Hills Veterans Sports Meet 2019 ge Om Suba quarter final match ta Cookie Sporting Club veteran na Bangtha veteran Kangpokpi bu manga sinoda maithiba pikre Hausi orebe de maru iba pau amok
lupa crore marfudra hena changna nambul turel samgatnaba project ama chief minister na hawdokre amadi ngasi chathaki ba tripartite talk ta warasan purakpa ngamkhidre hौजिके ओइनादि ISTV ने पिजाबा मणिपुरी पाउ मतंग सिदा लोइसनजरी मियंग ताबिरिबा पुमना मकपो मुखाना खुरमजरी।